The GK channel bu miyeng tabiriba pumnamakpu Gorbachov na aham namakta taram na okchari. Miyeng tabiriba pumnamakna aihapu puning thawgatpiba oina video asibu like tawbiu, channel asibu subscribe tawbiu loinana mayam pumnamakna video asibu loiba bawbutang miyeng tabiu. Ngasigi video asi matang asida haujarage. Ngasigi ahanba wahang asidi for reproducing sound. A CD audio player used A quartz crystal, B titanium needle, C laser beam, D none of this. CD audio player da sound puthoknabagidamakta sijinnaribadu karambano? Ahanbada quartz crystal, anisubada titanium needle, ahum subada laser beam, mari subada mathakta pallibasing asi amata nate. Ngasigi ani suba wahang asidi. The Alamatti Dam is on the river A Godavari, B Kaveri, C Mahanadi, D Krishna. Alamatti Dam hairibasi karamba turen mathakta sabano? Ahanbada Godavari, ani subada Kaveri, ahum subada Mahanadi, mari subada Krishna. Ngasigi ahum subawahang asidi. Dalal Street is in A New Delhi, B London, C Mumbai, D New York. Dalal Street hairibasi karamba mafamda leibagi? Ahanbada New Delhi, ani subada London, ahum subada Mumbai, mari subada New York. Mathakta pankriba wahang ahum asigi adom-adomgi achumba paokhum adu mathangi numitki mudang wairam pung mari phawgi mamangda comment tawbiro. Haiba question ahum asigi achumba paokhum pibirakpa comment pibirakpa miyoi ama khanggatcharaga mathangi video da mahaki ming adu laukthokchagani amasung haiba question ahum asigi achumba paokhum su mathangi video da haidokchagani. Loinana channel asida video asi nongma kalaga nongma oina hapsarakani. Mamangi video da hangzakiba wahang ahum. Ahanbada the famous woman ruler of the Gupta period was A Kubarnaga, B Prabhavati Gupta, C Rajasri, D Kumar Devi. Hairiba wahang asige chumba paokhumna B Prabhavati Gupta ni. Ani suba wahang da which of the following does a TV remote control unit used to operate a TV set? A microwave, B radio wave, C sound wave, D light wave. Hairiba wahang asige chumba paokhumna A microwave ni. Ahum suba wahang da the governor is responsible to the A state legislative, B parliament, C president, D prime minister. Hairiba wahang asige chumba paokhumna C president ni. Ngasigi oinadi hairiba wahang ahum asigi achumba paokhum pibirakpa miyoi adu yaudabana maram oiraga hapsadre. Video asibu yengbiba amasung comment tawbibagidamak adombu thagatchari. Miyeng tabiriba pumnamakna video asibu like taobirammu, share taobirammu, loinana channel asibu su mapung phaba channel ama oinabagidamakta subscribe taobirammu, loinana anauba video ama hek lakpaga khangnabagidamakta bell icon da nambiu. Miyeng tabiriba pumnamakpu asigi oinadi kainanaba yathang nijari mathangi video da amuk thengnarasi mayam pumnamakpu Gorbachov na amuk hanna thagatpa phongdokchari.